ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯌꯥꯡꯈꯩ ꯃꯔꯤ ꯁꯨꯕ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ ꯆꯦꯡ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯤꯇꯔ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Consumer Affairs, Food and Public Distribution ki Minister ama oina wa ngangbada leibak macha tahninge gehu metric ton 12 ga Chanipan Marifumapan chingthokkiba asigi mari makong miyamna khangalu haina MP Dr. R. K. Ranjana taksilakli Sitting ani khak leikiba Manipur Bidhan Sabha gi nongju mifam losinkhre Finance Committee ahum semkhre Cabinet Minister ama yauna MLA Mari Delhi da kem tawna paisin khre makata na MLA khrasu hayeng Delhi chana ba sem sa khre Kurumjari Times of Manipur News yang bir besung bukuman hem jantana taram lokjari hojing miam da pauk santong pijari All Manipur Students Union MSUNA Sinduna Yangkai Mari Suba Chaklam Khongchat Hunger March State gi thorom ngasi pangthokre ngasi ayu angan badage yakai rol sakpakolena bisum singda leiba leikidraba singi kubamda haikalaika tamlaga mafam adudage khongchat ama laklaba matung mifam pangthokpana thorom gi mapung oiba saktam oiki kumja lising amga chamapan humphumanga ge August 13 irai numita matam aduge lengakna mitop singa lautuna duna lamdam asigi cheng sing miram da thadokkhibadage cheng tangbi thodok tholokpadage khongjang changsin kiba mahiroi N Pramodini Oinam Navakumar Laisram Chauhal amadi Air Imphal gi driver Y Nilamani lekhidabagi numit pui ningsingduna MSUNA pangthoktuna lakiba chaklam khongchat ningsing numit ke saruk amoina ngasi ayuk pisum chingda leiba ningsing khumbamda MSU Meiloshan gi president Peter Laisram na MSU gi firal singkhatuna maikai kyadagi lakiba mairoi sing amadi miyam na hikaleka tamki tungda lekhidraba singi photo da leigi dolai semduna mafam adudagi DM College fawba miyam gi oiba khongchat ama laklaba matungda DM College campus da miyam gi oiba mifam ama pangthokki Mifam aduda MSU ge hangi president A Manishana MSU Meiloshan gi president Peter Laisram Neso gi president Sinam Prakash apunba Manipur kanba Ima Luf Amkil gi president PH Sakhilai Mayauna atai lusingbi kayana thorom aduda athoiba mithunglen thorom mapu amadi akhana balengbi rapasing oina saruk yake thorom aduga mari lenana MSU gi president Peter Laisram na khutsem gi oiba seng tang bigi thokkiba thodok adu hojik thokloi haningai leite Hojik lamdam asida ising fangdabana lau uba yadabagi awaba mayoknari amadi sengi mamal angakpu fangda tangli matang sahida amuka hena awaba mayoknaragani maramaduna hojik paliba lengak asina isingi awaba lairiba asi kohanaba section tharang lokhatkadabani karigumba lamdam asida cheng tangwa thoklabadi madugi mayokta MSUNA khongjang changsinaba sem saduna leire haiki Amarom dangasi Jiribam Higher Secondary School gi auditorium hall da All Manipur Students Union Jiribam District Committee na sinduna yangkai mari suba chaklam khongchat ki thorom pangthokre Jiribam da lairiba toan be school singi mahiroi singna saruk yaduna Jiribam Higher Secondary School mamang dagi juri thong amadi babopara petrol pump phawduna wakat khongchat amasu satki loinena thodok adu da laikhidraba singi mafam da laikatuna ikai kumna basu utki thorom adu da MSU headquarter ge vice president L Athoba Maitaina Jiribam asi Sandrembi imadi kauri yaure haibadu Jiribam asi oire mapi mapa oibasingnasu Manipur gi miyam gi awaba ubiduna tungi khalaga thabok tobibagi mahuta fammunaduna leire haiki MSU District Committee Jiribam gi president W Dimo Chana thokiba chaklam khongchat adu amuk tholakloi hainingai leite hojik paliba N Biren gi lengak asinasu Manipur da corruption muthalagani achumba tawgani haina haikraga Ichan Babysana gi mihat puthokpa ngamdana leiriba asina hojik paliba lengak asi kadai fawba achumba tawi haibisi miyamna khangnerba wafamni miyam gi tanja yengduna Manipur gi apunba thugaina ba honare haibisi aikhoina khangna chatkadabani haina haiki Manipur gi asinga brada program congress for right to education gani right to life na maru koi saklami sing view hakuna badungi laga ya di property oiba university khongsan sensitive Manipur gi chief minister Sri Mohammed Bibena haiki ofi prime minister asina corruption thakani asina sumra bani hai ngasi dagi thamani mamanda lekhi bari sara ro asina sura sura dagi plus sarata bisar insani misi matani State asigi oina fangadaba gehu miyam da pidrabasu lisingani taranipan ge November tha fawbada gehu metric ton lising tarani thoiga Chanifan Marifumapan chingthokiba asigi mari makong Consumer Affairs Food and Public Distribution ki minister na miyam da khangadabani minister amoina wangang bada
leibak masa tahaninge haina MP Dr. R.K. Ranjana phongdokre. Ngasi Kansipurda leiba BJP Manipur State ke office ta pangthokpa paugi mifam amada wafam asi phongdokhibani. MP Dr. R.K. Ranjana makha taraduna Manipur Sarkar ge Consumer Affairs Food and Public Distribution ki Minister na tha asige kunmanga da phongdokhibu wafam adu yamna laibak thibani. Minister gi wangang adu MP gi wahanthok karino khangdaba mali. Manipur gi mafong kaya dage PDS ki polam kaya phangdaba gi wakat kaya lakli. Palace compound da leiba lamyanba sanglen Consumer Protection ge function amada chief guest oina saruk yakhi. Function adu da miyamna napsa gi matang da hanglakpa wahang gi paukom sing piki. Kendra kuntrani thoi gi mihut ama oina miyam gi seba tongnaba mihut ama oina thagalakpana miyam gi wakat ta bahibasi mahaki mathoni. Andak Parliament Consumer Affairs ki Minister Rambilas Paswan na piki ba paukom gi matungina miyam da state asigi oina phanggadaba PDS ki polam sing adu lawdre haiba wafam thamkhibani. Ngasi fawbuda mahangna khangdaba wafam amata ngangkiba leite. Ngasi fawbuda miyam da gehu pidana lakli. Manipur miyamna gehu pamde haina minister na phongdokkibu wafam leirabasu lisingani tarani pangi November fawbuda metric ton kaya singthokpagi wafam ama leiribasi karigino. Amaromda PDS ki manung chaliba chini asisu miyamda phangangadabani. Amaromda miyamda phangangadaba kerosene kiloliter chamaga kunithoi singthoktana leiribasina karigino. Masi Manipur miyam gi mangjaba amani. Mahang makha taraduna Narendra Modi na lusingba center ge lengak asina India gi state khudimak sakhon abonari. Modi gi minjang makha da state asige chief minister N Virenasu sakhot thorang ge thabak ya paikhatli. Asumna miyam gi damak kan honari ngai lengak asige masak thian abo honari ba asi yamna laibak thibani. Aseng ba haibada kari ge asuk shauri bano. Mina wa ama haibada kokta na pi pai haibagi matawgum thon basi yamna laibak thibani haikhe. Food and Civil Supply gi Minister Rambilas Paswan na khumba magi ansara do maduda Manipur gi kalam adu yengkanda aikoi gi lamsida aikoi gi state ta phangham thokpa pot phangbara phangdragana kari gi phangdrigono haibasigi damukta praja singda as a consumer nakhoi gi right lei phangdaba poto kari gi phangdrigono hayu haibasigi right lei haibani praja miyamna gehu pamdabra aikoi Manipur sa masidi amutang judge tawyoba 2018 gi November phawda metric ton lising trying thoiga chani pan ga marfu mapan se masidi singam ne sina kadan sana ba praja miyam gi apam ba do madu akhoi gi fake and figure the base to ga phongdok pada kari gi lo su amna saw ga dori se ha se ai kitang khanmum khangde mina kitang hairak pada kok ta na pi pa aboi ning na summa bagi adugum style se masidi laibak sigi kai khuna jaraba Minister amagumbonati masigi wahi sei hainjaning de praja miyam gi mahut silaga laibak asigi minister amo oirabanina lila dharma da ngang baduna pangangang basa masidi akoi gi laibak ki ijat soi ngai haining eba Sitting ani khak laikhiba Manipur Bidhan Sabha ge nongjumi pham loisin khrai Finance Committee ahum sem khrai Financial year 2019-20 gi oina Committee on Public Accounts Committee on Estimates amadi Committee on Public Undertakings ke member taret khalle haina ngasi sathakiba assembly session da speaker White Kemsa na house da lauthokre Committee on Public Accounts ke oina Dr. Saltolian Amo Didi Thaise K Megasandra Paunam Brozen KH Zoykishan S Ranjan amadi TH Satyabratani Committee on Estimates ke oina S Bira Yamthong Haukif MD Fazurahim and Indrajit L Rameswar K Laisyo amadi Surja Kumar Okramni Amaromda Committee on Public Undertakings ke T Korungthang KHS Biren L Radakishore AK Mirabai RK Imo amadi H Dingoni haina speaker na house da lauthokhi Sumnatagi sitting ani khak laikhiba taramathoi suba Manipur Legislative Assembly ge nipan suba session ngasin nungthil gi session yaudana loisin khraba matung cabinet minister ama yauna MLA Mari Delhi da kem tongna pa paisin khrai makata na hayeng lusingba sindokpa pamba MLA khara Delhi chanabgi damak ngasi ticket kakna khrai oirakli ba lalong asina matam khara ingtharuraba lusingba sinbagi wafam sauthorak labra haina leire TOMTV news na masagi masak maming takthongning daba MLA kharaga wari sanaba matamda phongdorokhibagi matungina cabinet minister ama yauna MLA Mari adu ngasi session hek loibaga Delhi da sangkhibani hayengsu makata na Delhi da chanaba MLA sing thorang tawba hongnare andak sangsingadoriba lusingba sinbagi khongjang asi sungsoi soidana mai paklagani haibagi thajaba lei hojik lusingba sinba pamba MLA masing tarani thoidagi taramanga fawba lengdana leire hairi Atopa MLA amana phongdorokpagi matungina di mamangda lusingba sinnaba khongjang sangsin ki adubu center gi pautak matungina session loibagi matam asi ngaiduna lakpani session pangthok tringai mamangda chief minister na mot khenaba leiriba singi marakta tasin khomjinaba center na matam piduna lakhibani adubu chief minister na MLA sing tasin khomjin bagi mohutta thabak amata tawdabana lusingba sinbagi firep asi lorakpani hairi
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ Welcome to Times of Manipur. This is Haripriya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayam su amungtang mahau yingbi Kangla Kangla food product ti iramdam gi aseng ma mahong yeng dio garlic mixture khatanatana kangla gi ano food item singi mahok khanglabada ngauroi daw kana bu leibagi Kangla Break ki matungda mayam taram noksari makha tapa pawda lamdam asida kangdagi sandokpa Japanese encephalitis JE lainana mioi manga laikhidre kharana laina asina naba leire laina asidagi ngakthoknaba laingak asina lokhatpam thokpa thabaksing mapung fana lokhatli Laikhidrabasing ayamba lairabagi pankai makhada leiba imungsingi mioi ngaktani makoi masagi anabasing loinabana masagi immune system sontharakpadagi laina asi sandorokpani immune system kana leiriba miosingdadi laina asi sandokpa ngamde haina Health Minister Eljent Kumar ngasi Manipur Bidan Sabha da phongdokre Manipur Bidan Sabha gi nipan suba mifamgi ngasi aroiba numita opposition gi MLA KH Joykishan amasung or Surja Kumar na puna pukhalaki ba calling attention motion gi paukhumda Health Minister na makha taraduna Hojik fawbada laina asina Kangpokpi Senapati Imphal East amadi Thawbal district agi mioi manga sikre laina asina narba mioi sing sidrabasu nervous system sing sonthalakpadagi soinaiba yawba yaurukpa yai laina asidagi ngakthoknaba lengaki maikeidagi district ayambada fogeng kapthokpa kang idag yenthokpa amadi kangkhal lupthokpana chingbagi thabak chathari state asigi selthumgi awatpa kaya mayoknari adumoinamak mioi punsi kandaba yade haiba wakhalon aduna mangda thamlaga thabak lokhatli Hojik kang hanaba hidak liter chani Guwahati yaurakle athubada Imphal yauraklagani laina asi thengnanaba honabada state sarkarna ngamlaktaba thoklabadi center dagi mateng launaba honagani Hojik RIMS Jenims amade Churachandpur district hospital da free diagnostic center hangdokle atai district hospital singdasu hangdoknaba honari anaba singda lemna admission tawhanba amade hidak pibagi thabak su chathari Assam da chanariba kanglon adu yenglaga hospital singda ICU na singba thamnaba thorangsu paikhatpa yabra haibadu yengsilagani Ayuski Maikedagisu Harville Nasaba Belladonna 200 Yenthokpagi thabak chathari hidak asi side effect laite hidak asi angangdana guli ani aduga ahaldana guli mari pijakadabani masi anaba mida chabada kanaba fangde nadringaida ngakthoknabagidamak chagadabani guli asina chayol amadi ngakthokpa ngammi Churachandpur Imphal West Bisnupur Thawbal amadi Tengnopol district ta guli asi yenthokre laina asidagi ngakthoknaba honabada lainga khaktada inthokpagi mahutta miyam punna honaminaba mathau tai Hojik lamdam asida social stigma laibana kangkhal hidak lupthoke haina mic panduna laurubasu mioi kunthra dage hena tholakte asigumba hinabi asi miyamna thadokpiyo haiki Kumgi nong tadabadage lau panba yadraba laufam singda atopa kharib lauroke mahi marong thanaba amade laumi singda mateng pinaba state planning department da darkar oiba fund sing pibinaba hijackre haina agriculture minister V Hankhaliana ngasi sathakiba assembly mifam ge question hour da phongdokre Wangkhem Kendra ge MLA K Megasandra na hangba star question number 311 gi paukhumda V Hankhaliana makha taraduna kumginong tadabana lau panba yadabagi awaba asi sarkar asina yamna lumna lawi darkar oiba ising asi fangdabana tangai fadana lau panba yadabagi awaba ama leiri adubu agriculture department na darkar oiba thabak sing paikhatli laumi singda water pump set chani ga taruk yenthokduna laufam singda ising phanganba ngamkhre hectare sahum lomda nursery plant sing semduna ising phangba laufam singda yenthokre
matam chana ising phangdabana lau panba yadaba mafamsingda kari tawba yabage haibadu yengsinbaga loinana kharip loroke mahi marong sing thanaba amadi lomi singda mateng pinaba state planning department da darkar oiba fund sing pibinaba haijakiba laikre haina house to thamke amaromda MLA Asabudin hangba star question number Chahum Mapangi Wahangi Paukumda Health Minister L. Jantakumar Atop State ki Hospital Amada Pokpa Angang Amadi Siba Matamda Hospital Authority na Piba Certificate Yumpham Oirega District Birth and Death Registration Authority na Certificate Piba Yade Birth Amadi Death Certificate Piba Matamda Tangai Fadana Manipur Registration of Birth and Death Rule 1999 gi Rules 5 ki Makhada Namtholaba Birth Report Form Amadi Death Report Form da Darkar Oibasing Mensilaga Registrar da Pishingadabane Karigumba yumda doctor yaudana pokpa amadi sibigi certificate lauge haibasu rule 5 ki makada prescribe tawraba namtholaba report form amada mensilaga apply tawgadabani haina house thamke amaromda ukrul ge MLA Alfred Kangam Arthur na hangba star question number chahum tarage paukhumda education minister TS Radeshyamna ukrul da leiba Petrigu College ta toan ba subject tarahumda gi oina associate professor taret assistant professor kunmanga puna oza kuntrani thoi lei College asida puna mahiroi chamaga marifudara nipan rom mahi tamle haina house thamke Scheduled Tribe Demand Committee STDC Manipurna mitai maitaibu Scheduled Tribe ki list da sanhalu haiba dabi da sarkar asina September 3 fawbada recommend to bidrabadi national project ama oiriba railway gi thabak thinglagane haiba wafam asida sarkar asina ahenba mityeng changbiu haina ngasi sathakhiba assembly gi mifamda zero award da MLA K Megasandra phongdokre Numinini Satharpa Taramatoi Suba Manipur Legislative Assembly gi Nipan Suba Session gi ngasi aroiba numit ki zero award gi khudong chaba lauroga MLA K Megasandra makha taraduna STDC Manipur na taliba dabi asisu maram saba amani toan ba furup singi masagi saktam ngak senjabagi hak lai masi yamna tangai fadaba amani state asida hojik CAB amadi ILP gi wafam sauna lairingai talak asida STDC Manipur na mitai maitaibu ST lista chanhalu haiba wafam asi yamna maram sai Maramaduna Sarkar Sinasu Hiram Sida Karito Yabage Habadu Yangshin Batangai Fade Amaromda STDC Manipur Nasu Miamgi Yangduna Taliba Dabi Ashida National Project Thingbagi Thabak Asi Tokpio Haina House Thamke Chief Minister N. Virena Thasigi Kuntrama Toifobagi Manungda Bebisana Misigi case CBI da Sinadravade September Tang Amadage Miam Galonina Akan Bakongjang Sing Sangsilagani Haina JSigi Serol Amana Lengakta Section Wathamlakli JSigi Serol Adun Makataribade Manipur Chief Minister na JSC Amade Lebak Miam da Minambagi thong asi yaning de hojik jail da phajinduna thamliba JSC gi lucingba sing condition yaudana thadokadabani harakli Wabagai Transport Cooperative Society Limited na lakliba August 18 Sogol Senumita Society asigi makhada seliba gari sing sintha leptuna bebisana gi misi gi matangda semkiba JSC na sangchilpa makhata ba khongjang sogatpa oina yana bagaloina society asina thadorokpa cherol amana harakli Education Division ICAR New Delhi gi midyang makhada Central Agricultural University na sinduna numit kun mathoi ni chuna sathagadaba Summer School on Agricultural Education Entrepreneurship and Skill Development in India ngasi Central Agricultural University ge conference hall da hogdokre training program madu da tongan ba state sing de lakpa mioi kya na saruk yari thoram madu ge athoiba mithunglen gi oiba warol pireduna Central Agricultural University ge Vice Chancellor M Premjit na Bharat ta chahi khuding gi longmi lising ani henbana sinpham asi thadoknai Masigi aso bumaramdi inkhalak liva nahasingna sinpham asibu pamdaba sinpham asi income likna fangba thogdangna hena chawba miyamna hantana lobiba asina ayamba oirakpani masigi chanabi asi lehendanaba aikhoi khudimangna honaba mathau tai haiki Our university, even it is located in the northeastern region, remote corner of the country, we are having 13 colleges in 7 states of the northeastern region. In addition to that, we are also having 6 Krishi Vigyan Kendras, 6 multi-technology testing centers, and 6 vocational training centers. Why we are focused on multi-technology testing center? Why on vocational training center? Because education cannot, education, it cannot move alone. It has to combine with what to say, agripreneurship or entrepreneurship. Ngarang numidang pung taret makhairom taba matamda Manipur University of Culture ge Department of Thangta ge Assistant Professor oiriba Waiton Mamang Lekai dege Oza Yengkhom Sanjit Kumar Apokpa Devena mayumda hankibage lambida masakhangda basingna Songbong Tezpur dege Waiton takiba lambida faraga tamthina otnai beta natana sesang lairik mobile phone amadi bag munkibage mayokta ngase University asige Oza singna wakan mifam sathakre Konung mamangda leiba MSFDS ke manakta sathakiba wakan mifam aduda saruk yakiba Kudongthiva Nangkrava University adugi Assistant Professor Yengkhom Sanjit Kumar na mangondagi potsai munkiba miyoi sing adu
तानरुबा मतमदा नोंमै कापसिलमके असोपन याहोगदबा असिमक लाइबक फबने अदुमैनमक थौदोक अदुदा सेनरबसिंग मरी लेनबसिंगना फादुना मतिक साबा चेराक पिबियो हाइखि मसी तौरमिबा अमदी अखोगी लंगाकी मायदैना थमनिंगबजी असुगुम्बा हाइतारेको यामना अखोगी चथोकसिन तौबदा मिसम प्रजा हाइतारे अइमकसो अखोई इचम चमना लेजेबा कांगबुसिंग चथोकसिन तौबदा साइगी नोंमै मसा पाइरगा को अदुस्मानगा लंबी लंगांगदा किगुम्बा खरदि खुदोंग चाबा लौनिगा तौबसे मसी तौजहनिंगदे मतुंगदा अतोपा मिसम प्रजासिंगदा कैदा को अखोगी मनपुर पुम्मदा हाइतार मसी सुमाइना थ्रेट प्रजासिंगदा नुंगाइरुदबा थबसिंग तौहनिंगदे पाउगी मरक्थन अतेनबा ब्रे मतंगलुमिनसे Salai Holdings Private Limited na leibak miyam da khanganjaba. Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh masa hujik business trip ki damakta Salai gi overseas company sing yengchinba galonena tongan ba pipeline da leiriba tongan ba country sing da tanatana India amadi maruoina Northeast ki oina Manipur yauna packet kadaba mega project sing adu gi damakta overseas bank singa stakeholder oiminabagi maruoiba meeting sing yauba amadi meeting sing conduct tawba satkibana maram oirega tongan ba club CSO lanai gi furupki lining gi amadi culture ga mari lenaba khudimagna Salai gi lusing Purel oibiribana halaktri faubutang haibiningba thambiningba khudimak ngaibinaba miyamda nolukchari nolukna haijariba Board of Directors Salai Holdings Private Limited Break matungda makata pa pijari International Peace and Social Advancement IPSA amadi loop asiga chaminariba CSO singna punna sinduna Imphal ge tuan mufamda kariba mau kaitel ngasi Imphal iske wangkai angom laikai World Club lampakta kakre Kaitel aduda maudugi purakpa chana thanaba manama sing amadi hailai kayagi stall marifugi mathakta hangduna polam sing adu miyamda phangankhi Mau Imphal Coordination Committee gi media in charge Waikom Ravina haikibada sing amadi tam nungsina si hairabadi sin khakta da haibagi muhuta thabakta onthopa tangai phade Mau gi miyamna thengnariba khudong sadaba kaya si khara makhaida oribasu kohanabagi pandamda IPSA amadi lup asiga chaminariba CSO singa punna mau kaitel asi Imphal gi tuan bompham singda karakhibane singtam Khongpam manana saukhat minasi hairabadi singmi singi kholausu tabiyo matam sangna sabidana laklaba Imphal mau kaitel sang athubada lengana athubada sabiyo haike ngasigi numit lasida mau market su taba asingum lobo numit asida mau market ku iba aseng batangdang mama miyam da ngasigi lengak asina khangan biragadi mau amadi tamgi isinau singi marakta nungsina nabagi sahi kya sangna sengkolak liba se mahi yali haina logjagani haina IPSA amadi mau amadi IPSA ga subsidiary organization singi mai degi tamjage ngarang midang pung nipal lom taba matamda Thawal District Police Commando amadi kuntaruk suba Assam Rifles ki kanguna yaripok sifai lekai dege PLA gi sergeant major ma fare farba mi adugi maming Laistram Sanatomba atopa ming Sunil sahi kuntrani thoi Apopa Tombi Kawi, Yaripok Bisnu Nahadagini, Mahakumzali Singani Nipanda, Lupasida Yaubagolina, Eastern Nagaland, Takada Basic Military Training Fanglaba, Lamini Hairi. Matamamada Loilam Sandopada Haling Balaitraba, British Mayaka Akanba Yao Lanting Sataramba, Miyamgi, Lusingba Hypok Zadonang Lakidabage, Marifunipan Suba, Kumona Lakpada, Coordination Committee, Korkomna, Atobasigi Mafamda, Yaolgi Kaikunaba Ulagli, Korkongi Publicity Committee na Thador Paserola Manahai, Atoba Hypok Zadonana. Mafuruk ki tunglamchat ama semna bohanabada loilam lainga ki mayokta thengnakiba ningtam lansing adu ngasidi wahanthok leirakli athoba sina kumjali singa maga chamapan kunthra mathoi gi August 19 da mariba ki damak thawai thakiba numit adu tungi mirol singda nongmonong gi mayek sengba helakli athoba sigi mapok kumona sida jelerong furup amasung kanglaipa ki miyamna athoba mahaki mafamda ikai khumnaba utpadanatana ngasi oriba Manipur khunai gi mityeng dage mahaki lalho masak khangna chingtam Hupna lamdam asigi yawl lalho sangshin minaduna khumang saushinba ngamlabata da athoba hypok jadonangi mafamda ikai khumnaba utpage asengba wahantok adu piba ngamgani hairi Sahi asigi January 12 da Gazette notification thoktuna Constitution ge 103rd Amendment Act 2019 gi makada Central Educational Institutions sing amadi Department sing da mingchan bamasung thabak sangbada Economically Weaker Section EWS ke manungsan ba mioida unreserved category dage chada taragi reservation ge khudong saba lamdam asigi miyamna phangwa ngamdribasi yamna laibak thibane haina Kanglipak Students Association KSA ge President Ningthogjam Chetana phongdokre ngasi maheroi lup asigi khuyathong da leiba mayalo singda pangthokiba pawgi mifam amada Chetana makha taraduna India ge atai state singda reservation asigi kana ba piba ngamgraga Manipur government na EWS ke eligibility certificate phawba piba ngamdribasi kari maram leibagi no hangkhi Masina lamdam asigi mahiroi singna Central Educational Institution singda lisingani tarama panamadi kun session ge mingchan bada EWS ke makada khudong saba phangdre masida natana Central Government ke department singda thabak sangba matamda
फंगदब चाकथुंग अदुसु अतोप स्टेट की मियोइसिंगना लौदुना लेरे मसिमक लमदम असिगी मियामगे अचौब मांगजबने मरम अदुना अथुबा मतमदा मणिपुर गवर्नमेंट मियेंग चंगबिदुना EWS के कैटेगरी द यावनब होनद्रबदे मखल मखा कयागे अकनब खोंजंग संगसिलगने हाइके इकोनॉमिकल वीकर सेक्शन सर्टिफिकेट प्रोवाइड तब ngamdabduna मणिपुर की ओइना इरैचासिंगना अमत मसिगी कैटेगरीदा थाबा फंगद्रे हाबसि हाइजनिंगी मरम अदुना अथुबा मतमदा लेंगाकना कैबिनेट फंबबु ओइरो अमसुंग हौजिक असेंबली दा तौरिबसे असि तोंगानबा सेशन अमा कोबिरगा ओइरो मसिगिसे रिजर्वेशन असे यामना अचुंबा लंजिन अमा अखोइगी थानरिबा अखोइगी इकोनॉमिकल वीकर सेक्शन कैटेगरी असिदा यावनबा तौबिद्रगदी असे केसेना मखा थाबा मरी लेनबसिंगदा मिनिस्ट्री अमसुंग गवर्नर दा अखोइ चे थारने हाबसि केसे माके थमजनिंगी मांगजिल थाबा मिथोय मिहेनबा मिपान तांगदबा सौखटप मणिपुर अमा ओहेनबगी पांदमदा यूनाइटेड पीपल फ्रंट UPF के कुनमाथोय सुबा मपो कुमन पालन थोरम हयेंग सेनापति डिस्ट्रिक्ट के मनुंग चनबा लिसमलोक विलेज ता पांगथोकलगनी थोरम असिगी मांगोयनेना मियामदा याइफा पाउजेल पिरकपगलेनेना सिंगनरप खुदिंग मायोकनबा UPF ना सेम सारी हाइरी याइफा पाउजेगली चेरोल अदुना हाई लेंगाकना लमदम असिदा सिटीजनशिप अमेंडमेंट बिल नमफुदा पास तौनबा होनरकपा NSN IM अमदे भारत सरकार अनिगी फ्रेमवर्क एग्रीमेंट की वारोसिन पुरकनबा होनरकपा यावना लमदम असिदा थोकलिबा पामदबा थौदोकसिंग यावना सिंगनरकपसिंग मायोकनगनी थौबाल डिस्ट्रिक्ट के SP डॉक्टर S इबोमचाना लुसिंगबा पुलिस कांगबो अमना थासगी कुनमरीदा यारिपुक पुलिस स्टेशन की मनुंग चनबा फौदेन कायरमबीदगे मालेमगी कैथेलदा लुपा करोड़ समरी रोंगी ओइगदबा यामलबा ड्रग फागतखिबा अदुबो वांगखेम मुस्लिम डेवलपमेंट एसोसिएशन WMDA ना थागतपा फोंदोरकली थौबाल वांगखेमदा लेबा WMDA के ऑफिस दा पांगथोखिबा पाउगी मिफम अमदा एसोसिएशन असिगे एडवाइजर मोहम्मद अलीमुद्दीन हाई थौबाल वांगखेम मुस्लिम दगे MD अयूब खान अपोकपा लेखिद्रबा मोहम्मद अजीजुर रहमान अमदी मोहम्मद हुसैन अपोकपा मोहम्मद जाकिर ड्रग पुथोक पुसिन तौबदा चेन्नई हाइना फागतपदा यावरकपा असि तसेंगना मरा लेरम लगदे आयन की मतिक चाबा चेराक पीबदा खुन असिगे मिपुम खुदिमंगना सौगतकनी थोखरिबा थौदोक असि WMDA अमदी खुलगी मियाम अमतगा मरी लेनेदे हाइरदुना महना मखाताना हाई खुल लेकाय असिदा मियोय अमा अनिना खुनाइगी मायोक्ता थबक तौरकपदा लेकायगी मियोय अमतना सौगतपा लेते मरम असिना थौदोक असिगी मतंगदा मणिपुर मियामना खुल असिगी मिंगचत थियनबा सेरानबा मोंगदा संदोकपिगनो हाइके TOMTV na ngarianbam Kwaksify lamsangdage mama mapa lekhidraba machin manau ahumgi wana lenba punchi mahingi paudam sandokraba matung apunba tengbang lup Manipur kanglei apunba tengbang lup amadi atai atopa lup amasung mioi kyana machin manau adugidamak tengbang pikre apunba tengbang lup Manipur gi member Linthoi Chanuna amana amabu mateng piba haiba asi mipung khudingi tawfadraba thodangni matungdasu leitalaira awana taraba kaya makhatana mateng panghigani haiki TOMTV na ngasi phawbada puthorakliba leibak asida awana taraba kana leijadraba singbu aikhoi apunba tengbang lupna aikhoi TOMTV gi matung inajaduna khoi teptana tengbang chatpagi thoram asi ngasi phawba leptana pangthoptuna laksari punsi ma oina hingpada ningba thungba kitang watlaba angangsing aduga kana leijadraba mioi singbu minungsiga loinana miyam dagi mateng pibiu haiba wafam asi aikhoi apunba tengbang lupki mai kai dagi thamjage अखोई TOMTV ना सुमाइन तौदना अखोई लेते लाइरा अखोई कंगलेसी लेरिबा मयामसी पुथोकपिबदगी अखोइसु खंगजेबदगी कंगले अपुनबा तेंगबांग लुप हाइदना अखोइसु ग्रुप मचाम अखोई वखल मानबसिंग पुल्ला लेजाबनी अदुना अखोई अवाना तारबिसु इनाउसिंग जे हाइफेतंग मतेंग पांगजेरुगे हाइदना अखोई ngasi मतेंग पांगबस लाक्सेबनी अखोई सुमाइन तौदना ममांगदसु मतेंग क्या पांगजेखरे मतुंग तारकपदसु हाइबा ग्रुप असिना अखोई मतेंग पांगबा ngamjake स्कूटर थौदुना इंडिया टूर तौरिबा कर्नाटका के मैसोरदगे ममा मसा सुदराथना अमदी कृष्ण कुमार नहन इम्फाल थुंगदुना मणिपुर की मफम कया कोइना चतुना येंबा होकिबा लोइनेना ngasi मणिपुर प्रेस क्लब ता पांगथोकिबा पाउगी मिफम अमदा लमकोइबा लाखिबा कृष्ण कुमार सही निफु अमदी माकी ममा सुदराथना सही हुमुद्राना फोंदोरकपदा लमदम असिदा लमकोइबा लाकपा मतमदा रॉयल मोटर्सना मकोइबा हराउ तरामना ओपगा लोइनेना संगजफम पिबिरे मांगना चलिबा खोंगसेट असिगी मरमदा खरदंग पल्लदुना फोंदोरकपदा अखोइना ngasi हिंगलिबा अमदी ओरिबा फिबम पुनमक अखोइबु पोकपिरिबा इमा इपागी अचौबा थौदांगनानी मरम अदुना अखोइना चाउरकलबा मतमदा इमा इपाबु हराउहनबना अचौबा थौदांगनि खंदुना लेखिद्रबा महाकी मपाना थमलंबा स्कूटर असिना मपामकनि खंदुना ngasi फावबा खोंगसेट असि चलिबनी कृष्ण कुमार अमदी महाकी ममागे खोंगसेट असि सही असिगी जनवरी तांग 13 तगी हौदुना केरला तमिलनाडु पोंडिचेरी कर्नाटका आंध्र प्रदेश तेलंगाना महाराष्ट्र गोवा छत्तीसगढ़ ओडिशा झारखंड बिहार वेस्ट बेंगल सिक्किम नेपाल भूटान असम अरुणाचल प्रदेश मेघालय त्रिपुरा नागालैंड अमदी हौजिक मणिपुर यौरकलिबा असि कोइबा लोइरगा मखा चाना मोरेदा चतुना लाइफमसिंगदा लाइ खुरुमनिंगबगे अपामबसु फोंदोखे ये पृथ्वी से छोड़कर स्वर्गवासी होने के बाद हम सोचने तो फायदा नहीं
मेरा माता पिता का ऊपर मैं कुछ भी नहीं किया, मेरा माता को ये इच्छा था, मेरा पिताजी को ये इच्छा था, मैं पैसा का पीछे भाग लिया, हम करियर का पैसा सी उस समय में गिल्ट आता है हमको. टिल माई लास्ट ब्रेथ it will give pinch, it will give pain to me. That's why instead of that we have to understand their value. They are see बोलने वाला भगवान है, माता पिता है ना. आज तक मैं बोलने वाला भगवान नहीं देखा, आप देखे क्या बोलने वाला भगवान? बोलने वाला भगवान है तो ये माता पिता है. सब आपका माता पिता, आपको बोलने वाला हमारा माता पिता, ऐसा है. माता पिता है बोलने वाला भगवान, इसलिए उसका इच्छा पूरा करना इज अ सेंस ऑफ प्रायोरिटीज. पाउगी मरकथन अतेन बब्रे मतंग नोमिनेसे मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट ता फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी. अदोम अदोम की लेजरीबा सनादा यावरिबा एलोय अमदी एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गा लोइना ना खंगनबा ngamlagani. लमजिंगबा ज्वेलरी ना पिजरीबा खुदोंग चाबा असि लौबिहौ अदोम की सना अदु सेंगी नत्रगा सेंगदे हाइबगी चिंगनाबा दु कोखनबियो. अकुपा मरोल गिदमक लमजिंगबा ज्वेलरी दा लेंगसिनबिरउ. Lamjingba Jewelry, good quality is our priority. मणिपुर की अहानबा 24/7 कैब सर्विस ओरिबा लमजिंगबा कैब ना अहानबा ओइना मियाम गिदमक्ता मॉनसून ऑफर अमा पिजरी. पिजरीबा ऑफर अदुदी 5% डिस्काउंट ऑन एनी ट्रिप और एनी पैकेज. अकुपा मरोल गिदमक कांटेक्ट तौबियो लमजिंगबा कैब नागामफाल रिम्स रोड लमजिंगबा ग्रुप बिल्डिंग ऑपोजिट टू लमजिंगबा निधि लिमिटेड इम्फाल. अखोगी फोन नंबर 1800102959 नत्रगा 8794613154. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 038524406164. ब्रेक मतुंगदा मखादा पाउ मु पिजरे. था असिगी कुनमंगादा तमिलनाडु के चेन्नईदा लैबा PSB हॉल दा पांगथोकिबा फीचर कलाम बुक रेकॉर्ड अमसुंग यूनिवर्सल अचीवर्स बुक रेकॉर्ड्स के रेकॉर्ड होल्डर तरामाथोय खंगतपदा मणिपुरदगे साइना इंस्टीट्यूट ऑफ मेडिकल साइंसेस के प्रिंसिपल सु ओरिबे लमसांग थोंगमनिंगदगे अथोकपम राइट कुमारी देवी मपुरैबा सोइबम जेम्स यावरकले. महांगना मिलीमीटर 13 सांगबा पेंसिल मतोंदा मैतै मेक 23 हकपा मिलीमीटर 8 सांगबा मिलीमीटर अमा पाकपा पेंसिल मतोंदा इंग्लिश अल्फाबेट के मयक 23 अमसुंग सेंटीमीटर 3.2 सांगबा सेंटीमीटर 2.2 पाकपा पेंसिल मतोंदा इंग्लिश न्यूमेरिक अमदगे चामा फाउबा हकपगिदमक हारिबा रेकॉर्ड बुक अनि असिदा यावरखिबने. अथोफम राइट कुमारी देवीना तौरक्पा सोशल एक्टिविटीज अमसुंग रेकॉर्ड ब्रेकिंग असिना मरम ओइदुना द यूनिवर्सल तमिल यूनिवर्सिटी तमिलनाडुना सखंगबगा लोइनना इकाइखुनबु उतुना डॉक्टरेट इन रेकॉर्ड ब्रेकिंग गे डॉक्टरेट डिग्री यूनिवर्सिटी असिगे वाइस चांसलर डॉक्टर एम पंडिया रंजनना खुसिनाक्रकले. पनबयाबदि अथोफम राइट कुमारी चही असिदा नेशनल गे थाकता अवार्ड कया फंगलखरबने. अवार्ड सिंग अदुगी मनुंगदा पुरवार फाउंडेशन गे अनिसुबा नेशनल आइकनिक पर्सनालिटी अवार्ड 2018, NRV फाउंडेशन गे इंटरनेशनल इंडियन वेस्टेज अवार्ड 2018, क्राउन क्यूरियोसिटी गे प्राइड ऑफ द नेशन अवार्ड 2018, इंद्रप्रस्था एजुकेशनल रिसर्च एंड चैरिटेबल ट्रस्ट के आइकनिक पर्सनालिटी ऑफ इंडिया 2018, इंडियाज राइजिंग स्टार अवार्ड 2018, इंडिया स्टार बुक ऑफ रिकॉर्ड के इंडिया स्टार पैशन अवार्ड 2018, अमीर सत्य फाउंडेशन के एशिया अवार्ड 2018 अमदि स्कोर मोर फाउंडेशन पीबा स्मार्ट इंडियन 2018 यावरी. कुमजा 2019 नापना ड्रग कोनना फाकिबा एडीसी चांदेल के हाना चेयरमैन ओरंबा लुखोसई जौगा लोइनना फामिनखिबा मियोय मंगागे मोरेदा लैबा युमसिंग ngarang मोरेगे CSO सिंगना सोलोन सिनख्रे. अमरोमदा लुखोसई जौगे पॉलिटिकल करियर बु मंगहलिबा अमदे माके इमुंग मनुंगी मियोय सिंगबा अवा ताहनबदा चेनरिबा मोरे वार्ड नंबर 3 दगे चिनलियांग खुप मोरे वार्ड नंबर 2 दगे गामनोंग बेंग दगे चेन जाथांग नियन कासोन तुंगखुनमांग मोरे वार्ड नंबर 3 फाइसान दगे चिनलियांग खुप के मसे नियांगिन एलाइस तेरेसा मोरे वार्ड नंबर 1 होमगार्ड बेंग दगे
Nian Chau Singh, Elias Martha Amadi, More Ward number 2, Gamnong Bengdagi, Jinlian Kupki, Masin Manau Nupa, Pokshon Lamgi, Matakta Customary Logi Matungina, Makoina Taukiva, Aran Batabakudimak, La Lehajanava Kangan Kray. Luina, More the Ladiva Civil Society Organization Singna, Lokosai Joe Kaktanatana, More Gimiam Giming Shatian Bigamak, Jinlian Kup, Senja Tang, Anigi, Imung Manung Amadi, Drug Lalun Busing Adugi, Maran Matum, Fazalagani Haiva, Wafam Singh, Section Wow in a Tam Cray. How's your Muksana Bigi Pop from Vigani? Seminar cum clinic Lakliba August Kuntra Madi Kuntra Mathoida Rajasthan Ge Asmerda Pangtoko Dorivashida Manipur MSR Koko Association Amadi Koko Federation of India Ge Technical Committee Ge Chairman M Madhusudan Amadi Atop Official Mari M Manglem KH Imo N Manihar Amadi A Sanjeev Kumar Sarugyana Bakhalakpada Manipur MSR Koko Association Nungai Bafongdorokli South Korea Yumbu Oiduna Tha Sigi Kumapandagi Mathang Thagi Taruk Fawba Sathakadaba World Martial Arts Festival Gi Saruk Amoina Pangtokadaba Mangarak Suba International Thangta Championship ta India Gi Mahut Sinduna Saruk Yagadaba Team Ngase Imphal Thadokre Official Ani Amadi Sanaroi Tarani Thoi Yauriba Team Madu World Thangta Association Gi President H Prem Kumar na Lamthaki Team Maduda TOMTV News Ki Video Editor Pari Kuman Su Saruk Yari Lamthabagi Thor Maduda H Prem Kumar na Championship Asida India Gi Team na Mithoi Mihenba Oibang Amlasanu Haiba Yauna Wafam Kaya Phongdokki International Olympic Committee da saruk yanabagi yauroknanabagi tanja adu lawnanab honabada thangta gi team kayana wana honari adu manung the World Martial Arts Union gi manung da World Thangta Federation of India amadi Manipur gi leri huyalang thangta Association Manipur na ngasi phawda awana thidana chenjari sigumba chenjari besti da aikhoi gi kanglipa ki miamna chaliba team masina mai pakna halak nanabagi mai pakna amadi aikhoi gi India gi Manipur gi akhoi gi masak thokpa thabak adu pangthokna honabada leibang miam dagi amadi ibthok pakhang badagi yaipa thaujan adu nijari Jamshedpur da leiba Rajasthan House da hokiba August ki kunmari da pangthokiba International Yoga Physics Federation ge Annual General Body Meeting da Manipur da ge Dr. LW Anantabu Federation asige President oina khalakpada Education S Department Physical Education Teachers Association na nungai ba phongdokre Housing Asi Nungtil da Fauna Riba Manipuri Paukse Singchige Maruba Paupuni Yang Minese. Kanglaipak ki Maira Kangdagi Sandokpa JE Laina dagi Ngakthoknaba Sarkarna Lokhatpam Thokpa Thabak Sing Chapchana Lokhatle Jayanta Kumar Babysna Misigi Matangda JAC na Akan Bakhongjang Changsinggadawri Speaker na Committee Ahungi Mioi Taret Khalle Hain Lauthokre Kangla Pau JE ni chingnaba case chani kunthani toi thengnei manga sikhi hauziki oina laichat oidri Jayant Kumar September manga phawba thabak to onthoktrabadi September 3 tagi godown gi pot chai sing thanglaroi SO ikang thokle lauthokna buge parameter yaudri hangkhalian license gan mapu deven korna bel pikhrabasu charge sheet ta yawgani biren pandam emsuna sinduna yankhai marirak suba chaklam khongchat pangthokre Lamdam asi ikang thogle lauthokadabani natrabadi emsuna miyamga loinana chaklam khongchatki kholau laurgani emsu JE dagi ngakthoknaba thabak paikhatli Jayant Kumar Manipur dasu economical weaker section gi reservation phangangadabani KSA ID khangana pangai haijinba leibak macha tadaba thabak amata taude RK Ranjan Manaba yankhai mari suba chaklam khongchat numit pangthokre Baby Sunagi Misi Yaningi, we want justice Haiba Kolauna, Puninki. Aroibada, Moroba Pamukana from Bigani. Yankai Mari Suba, Salam Kongchat Pangtokuna, Lake Driver Singi Kubamda, Hakalika Tam Cray. Sing Tam Git Tolapada, Kongjang Junction of the same Sare Haina, MSUG President Peter Lystrom of Fongdo Cray. Consumer Affairs Food and Public Distribution Minister na Minister Amo ina Wangang Mada, Laibang Masata Ninge. Gehu Metric Tan Lishing Karani Toiga, Janifan Marifumapan Chingtokiba Asigi, Marimakong, Miam the Kangalu Haina, MP Dr. RK Ranjana Takshilakli.
Sitting ani khak lei kiba Manipur Bidhan Sabha gi nongju mifam losin kre. Finance Committee ahum sem kre. Amadi Cabinet Minister ama yauna MLA Mari Delhi da kem tawno paisin kre. Makata na MLA krasu hayeng Delhi chanaba sem sa kre. Ngasi goyna di matang sida Manipuri Pau lojare Times of Manipur gi Manipuri Pau yang bir besing bo amukana kurum jari.